ꯈꯣꯏ ꯁꯥꯎꯅꯔꯕ ꯀꯨꯀꯤ ꯈꯔꯅ ꯉꯔꯥꯡ ꯀꯥꯡꯄꯣꯛꯄꯤꯗ ꯂꯩꯕ ꯀꯣꯇꯨꯒꯤ ꯑꯣꯐꯤꯁ ꯊꯨꯒꯥꯏꯔꯝꯂꯦ ꯍꯥꯏꯔꯦ ꯀꯣꯇꯨꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯄꯦꯟꯗꯕ ꯂꯩꯕꯗꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ ꯍꯥꯏꯔꯦ ꯔꯦꯗ ꯂꯦꯟ ꯇꯥꯡꯒꯣꯏ ꯑꯣꯜꯍꯟꯈꯤꯕꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯁꯨ MLA ꯁꯤꯡꯁꯨ MP ꯑꯅꯤꯃꯛꯁꯨ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯗ ꯄꯦꯟꯅꯗ꯭ꯔꯦ ꯔꯦꯗ ꯂꯦꯟ ꯁꯤꯗꯣꯛꯇ꯭ꯔꯤꯉꯩꯗ ꯊꯤꯡꯕꯤꯅꯕ ꯃꯥꯡꯖꯧꯅꯅ ꯒꯕꯔꯅꯔꯗ ꯍꯥꯏꯖꯔꯕꯁꯨ ꯇꯥꯕꯤꯈꯤꯗꯦ ꯍꯥꯏꯔꯤ ꯃꯅꯤꯄꯨꯔ ꯃꯅꯤ ꯃꯈꯥ ꯇꯝꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯗ ꯅꯝꯇꯤꯟ ꯇꯤꯜꯂꯟꯈꯤꯕꯅꯤ ꯍꯥꯏꯕꯒꯤ ꯑꯍꯤꯡꯕ ꯈꯨꯗꯝ ꯑꯃ ꯑꯣꯏꯅ ꯁꯤꯂꯣꯡꯗ ꯂꯩꯔꯤꯕ ꯔꯥꯖꯕꯥꯔꯤ ꯔꯦꯗ ꯂꯦꯟ ꯊꯤꯀꯥꯗꯥꯔꯁꯤꯡꯅ ꯁꯤꯗꯣꯛꯈꯤꯒꯗꯧꯔꯦ ꯑꯃꯁꯨꯡ ꯃꯁꯤꯕꯨ ꯃꯔꯨꯑꯣꯏꯕ ꯃꯐꯝ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯕꯤꯔꯒ ꯊꯤꯡꯕꯤꯌꯨ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔ ꯑꯖꯣꯏ ꯀꯨꯃꯥꯔ ꯕꯥꯂꯥ ꯑꯃꯁꯨꯡ आर्ट एंड कल्चर की कमिश्नर ज्ञान प्रकाशना हाजरबसु ताबीखिदबा ओइरमलै मणिपुर की साहित्य परिषद मेघालय के प्रेसिडेंट मुनिस निंगथौजमना खुयेक पीदुना हौकिबा सेप्टेम्बर 9 मणिपुर के गवर्नर अजय कुमार बाला के ऑफिशियल मेल द सेरोल अमा थारगा लेरमखे महाकि सेरोल असना कुमजा 1949 दा निंगसिंगनिंगाय ओइरबा मर्जर एग्रीमेंट खुयेक पिनखिबा सिलोंग की राजबारी रेड लैंड फिबम सोकजलकले गवर्नर ना हिरम असदा अखनबा मियेंग संगबिदुना हानगी मओंग कायहंदना समजिन सजनबगी थौरांग लौखटपियो हंदकता नॉर्थ ईस्टर्न काउंसिल NEC की मखादा गेस्ट हाउस अमा राजबारी की मनाक नगना सागलकले मसिना राजबारी की फाउंडेशन यावना फिबम सोखनबा याबगी मओंग उबा फंगले नौना सागदौरिबा बिल्डिंग असे निंगथिना थौरांग तौदबा मरमना फिबम असे ओहलपने सिलोंगदा लैरिबा मणिपुर बाबनगा अतै अतोप्पा मणिपुर बाबन सिंगा खेनाबा यामना लै पुवारीगा मरी लेनबा मफम ओइबा मरमना हिरम असिदा मणिपुर लेंगाकना थौसादबा जुमलोय मरमदुना अथुबा मतमदा लेंगाके ऑफिशियल सिंग अमदे सिलोंगदा लैरिबा मणिपुरी सिविल सोसाइटी मिहुतसिंग यावबा कमिटी अमा सेमलगा राजबारी की फिबम कायहंदनबा थौरांग लौखटपियो हायरमखि हायरे अमरमद मणिपुर लेंगा की आर्ट एंड कल्चर डिपार्टमेंट की कमिश्नर कम सेक्रेटरी सु ओरिबा ज्ञान प्रकाश तसु मणिपुर की साहित्य परिषद मेघालय के नौना ओरिबा संगाई लेमा अमसुंग महाकि टीमना हौखिबा सेप्टेम्बर 9 इम्फाल दा लाक्तुना मणिपुर की रेड लैंड बंगलो असिबु अते अका यौहंदना थंबिनबा तक्सिनबगा लोइनाना जेरोल अमसु पिसिलमखि जेरोल अदुगी मतुंगिना मणिपुर की रेड लैंड बंगलो नौना सेमजिनगदौरे हाबगी पाउ फंगले कुमजा 1949 की सेप्टेम्बर 21 दा मर्जर एग्रीमेंट खुयेक पिना किबा मफम ओइबा मरमना मणिपुर मियाम की दमक्तदि बंगलो असि पुवारीगा मरी लेनबा यामना मरु ओइबा मफमने निंगथिना खंग हैरबा आर्किटेक्ट सिंग तानादुना हानगी मओंग मतौ कायहंदना सेमजिनबिरगा बंगलो असिदा मणिपुर की लिटरेचर की लाइब्रेरी मणिपुर इन्फॉर्मेशन सेंटर अमसुंग म्यूजियम अमा लेहनबिनबा थौरांग लौखटपियो हायना पनबा थेंगनै मरा असिदा इनर मणिपुर पार्लियामेंटरी कॉन्स्टिट्यूएंसी असिकी MP डॉक्टर अंगोमसा बिमोल अकोइजमना पुवारीगा सागोनदुना लैहौरगदबा मफम अमा नंगहौररोय मतागुम उफुल ताना थुगाइखिबदा पेंदबा फोंदोरक्ले महाना हाई हिरमसगी मतंगदा महाना मरी लेनबा कयागसु वरी सनरे नेशनल हेरिटेज साइट ओइना अमुक हन्ना सेमगतनबसु महाना अपील तौख्रे मणिपुर की राज्यसभा के MP महाराष्ट्र लैसेंबा सना जावबना सोशल मीडिया दा थागलप पोस्ट अमदा रेड लैंड थुगाइखिबदु यामना अकन मओंदा यानिंगदबा फोंदोख्रे थौदो अदु मपा मपु मसक खंगदबा पुवारी नैनादबनी कांगबुनी हारदुना महाक अथुबदा सिलोंगदा चटकनी हाइरे यामना नुंगाइतबा थौदो असगी मतंगदा वर्क्स एजेंसी ओइरबा प्लानिंग एंड डेवलपमेंट अथॉरिटी PDA की सेक्रेटरी मतम लोइरे हाइदुना थबक्तगी पोथारगा लेरमलै टेलीफोन तौबदसु महाक रेस्पॉन्स तौरखिदे अदुमोइनमक महाकि मखादा जूनियर अमना फोंदोरकपुगी मतुंगिनदि सेमजिनबदा थोक्लरोय खनादुना नौना सागतननबा सिदोकपनि हाइरि हानगी मओंगदुदि कायहंदनबगी दमक फोटो लौरगा थमलै बंगलो अदुगी थोंग थोंनाव अमदि अतै सरुकसिंग अमता कायहंदना लौसिलगा थमलै साबा हौबगा मथंग मथंग हापसिनगनि मखोइदि वर्क्स एजेंसी ने आर्ट एंड कल्चर ना रिनोवेशन तौ हाइबदुगी मतुंगिना तौखिबनि हाइना फोंदोरखरे हाइरि नाकल अमरोमदा ओजोइना कंडेम तौख्रे पुवारीगी मरोइबा मफम अमा ओइरिबा रेड लैंडबु सेप्टेम्बर 9 सेंकुपसाना थुगाइदुना मांहनखिबबु वेटरन पॉलिटिशियन ओक्रम जोइना कंडेम तौख्रे थौदुक्तुदा जेनबसिंगी मथक्ता अकनबा थबक लौखटनबा डिमांड तौरे असेंबली की स्पीकर हानगी CM इकाई खुंगनदबा प्राइम मिनिस्टर की थौंग असी मणिपुर मियामबु इकाइबा पीबनी हाइना MP बिमोलना फोंदोख्रे मणिपुर मियाम की अवाबा खांगबंगमदबा असेंबली की स्पीकर अमदी फॉर्मर चीफ मिनिस्टर बु इकाई खुंगनदबा प्राइम मिनिस्टर की थौंग असी मणिपुर मियामबु इकाइबा पीबनी प्राइम मिनिस्टर नरेंद्र मोदी असी BJP खक्तगी प्राइम मिनिस्टर नते लेबाक पुंबगी प्राइम मिनिस्टर ने हाइबा असी मसाना खांगबु संगी हाइना कांग्रेस की MP डॉक्टर बिमोल अकोइजमना फोंदोख्रे वाफम असी इंडियन नेशनल कांग्रेस ना लेबाक पुंबगी हौना चथरिबा बोचोर गद्दी चोट की कैंपेन
Kaisamtong ASCꯒꯤ ꯑꯣꯏꯅ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯏꯝꯐꯥꯜꯒꯤ ꯄꯤꯁꯨꯝꯊꯣꯡ ꯑꯣꯏꯅꯥꯝ ꯂꯩꯀꯥꯏ ꯏꯃꯥ ꯏꯔꯩꯃ ꯂꯥꯏꯔꯦꯝꯕꯤ ꯁꯪꯂꯦꯟꯗ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯗꯨꯗ MP ꯕꯤꯃꯣꯜꯅ ꯍꯥꯏ BJPꯅ ꯂꯨꯆꯤꯡꯕ ꯑꯃꯗꯤ ꯁꯦꯟꯇꯔꯗ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯊꯨꯒꯥꯏꯕꯒꯤ ꯃꯊꯛꯇ ꯗꯦꯃꯣꯀ꯭ꯔꯦꯁꯤꯕꯨ ꯈꯣꯡꯒꯣꯏꯅꯔꯦ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯈꯤ꯫ ꯀꯣꯡꯒ꯭ꯔꯦꯁꯅ ꯆꯪꯁꯤꯜꯂꯤꯕ ꯀꯦꯝꯄꯦꯟ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯀꯟꯅꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯍꯥꯏꯕ ꯋꯥꯐꯝ MP ꯑꯁꯤꯅ ꯊꯝꯂꯗꯨꯅ PM ꯃꯣꯗꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯥꯛꯂꯝꯕ ꯃꯇꯝꯗ ꯆꯍꯤ 2.5 ꯍꯦꯟꯖꯤꯜꯂꯛꯂꯕ ꯏꯔꯥꯡ ꯑꯁꯤꯗ ꯃꯤꯁꯤ ꯃꯤꯅꯥ ꯑꯃꯗꯤ ꯑꯁꯣꯛ ꯑꯄꯟ ꯀꯌꯥ ꯌꯥꯎꯈꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯍꯩ ꯑꯃꯠꯇ ꯄꯜꯂꯝꯗꯕ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ PMꯒꯤ ꯋꯥꯈꯜꯗ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯁ꯭ꯇꯦꯠ ꯑꯃ ꯂꯩ ꯍꯥꯏꯕ ꯈꯪꯁꯤꯟꯅꯗꯕꯒꯤ ꯊꯧꯑꯣꯡꯅꯤ ꯍꯥꯏꯈꯤ꯫ ꯑꯃꯔꯣꯝꯗ BJPꯒꯤ MLA ꯀꯌꯥ ꯃꯃꯥꯏ ꯎꯞꯁꯤꯜꯂꯒ ꯑꯇꯣꯞꯄ ꯄꯥꯔꯇꯤꯁꯤꯡꯗ ꯆꯣꯡꯊꯣꯔꯛꯂꯒꯅꯤ꯫ ꯃꯤꯌꯥꯝꯅ ꯆꯦꯛꯁꯤꯟꯕꯤꯌꯨ, ꯃꯈꯣꯏꯕꯨ ꯁꯧꯒꯠꯄꯤꯒꯅꯨ ꯍꯥꯏꯅ MP ꯑꯁꯤꯅ ꯆꯦꯛꯁꯤꯟꯋꯥꯁꯨ ꯊꯝꯈꯤ꯫ ꯃꯤꯐꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ CLP ꯂꯤꯗꯔ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤꯅ ꯍꯥꯏ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯃ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯥꯛꯇ꯭ꯔꯤꯕ ꯃꯈꯩ ꯂꯝꯗꯝ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯂꯩꯔꯣꯏ꯫ ꯁꯦꯟꯇꯔꯗ ꯂꯩꯔꯤꯕ BJPꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯕꯨ ꯃꯤ ꯑꯣꯏꯅ ꯊꯥꯕꯤꯗꯦ, ꯗꯤꯛꯇꯦꯇꯔꯒꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯅꯤꯄꯨꯔꯕꯨ ꯂꯩꯈꯥ ꯇꯥꯅ ꯃꯥꯡꯍꯜꯂꯦ ꯍꯥꯏꯅꯁꯨ ꯃꯔꯥꯜ ꯁꯤꯈꯤ꯫ ꯂꯣꯏꯅꯅ ꯀꯣꯡꯒ꯭ꯔꯦꯁꯅ ꯂꯩꯉꯥꯛ ꯄꯥꯏꯔꯛꯄ ꯇꯥꯔꯕꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤꯕ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯈꯟꯗꯣꯛꯇꯨꯅ ꯃꯔꯝꯗ ꯍꯜꯍꯟꯈꯤꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯉꯁꯤꯒꯤ ꯃꯤꯐꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯗꯤꯄꯨꯇꯤ CLP ꯂꯤꯗꯔ K ꯔꯟꯖꯟꯅ ꯍꯥꯏ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤ BJPꯒꯨꯝꯅ ꯁꯦꯟꯇꯔ ꯂꯤꯗꯔꯒꯤ ꯌꯥꯀꯥ ꯌꯦꯡꯂꯒ ꯊꯕꯛ ꯇꯧꯗꯦ꯫ BJPꯒꯤ MLAꯁꯤꯡ ꯄꯥꯡꯗꯕ ꯑꯃꯗꯤ ꯊꯧꯅꯥ ꯂꯩꯇꯕ MLA ꯉꯥꯛꯇꯅꯤ꯫ ꯃꯤꯌꯥꯝꯅ ꯃꯈꯣꯏꯗ ꯆꯩꯔꯛꯄ MLA ꯑꯃ ꯑꯣꯏꯅ ꯏꯀꯥꯏꯕ ꯐꯥꯎꯏ꯫ ex-CM ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟ ꯌꯥꯎꯅ BJPꯒꯤ MLAꯁꯤꯡ ꯗꯤꯜꯂꯤꯗ ꯀꯦꯝꯞ ꯇꯧꯗꯨꯅ ꯂꯩꯉꯥꯛ ꯁꯦꯝꯒꯅꯤ ꯍꯥꯏꯔꯤꯕ ꯑꯣꯏꯔꯣꯏꯗꯕ ꯊꯧꯑꯣꯡꯅꯤ꯫ ꯏꯝꯐꯥꯜꯗ ꯍꯜꯂꯛꯄꯤꯔꯣ, ꯊꯧꯅꯥ ꯂꯩꯅ ꯀ꯭ꯂꯣꯔꯣꯟ ꯊꯦꯔꯥꯄꯤ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯄ꯭ꯔꯦꯁ ꯃꯤꯠ ꯑꯃ ꯗꯤꯜꯂꯤꯗ ꯇꯧꯔꯒ ꯄꯥꯔꯇꯤꯗꯒꯤ ꯇꯣꯛꯂꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯄꯤꯌꯨ, ꯂꯩ ꯄꯔꯦꯡ ꯇꯧꯔꯒ ꯑꯣꯛꯆꯒꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯐꯝ ꯈꯔꯗ ꯑꯈꯥ ꯑꯔꯥꯎ ꯌꯥꯎꯅ ꯅꯣꯡ ꯆꯨꯔꯕ ꯌꯥꯏ ꯍꯥꯏꯅ IMDꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯈꯔꯗ ꯉꯁꯤ ꯑꯈꯥ ꯑꯔꯥꯎ ꯌꯥꯎꯅ ꯅꯣꯡ ꯆꯨꯔꯕ ꯌꯥꯏ ꯍꯥꯏꯅ ꯏꯟꯗꯤꯌꯥ ꯃꯦꯠ ꯁꯦꯟꯇꯔ ꯏꯝꯐꯥꯜꯅ ꯋꯥꯔꯅꯤꯡ ꯇꯧꯔꯛꯂꯤ꯫ ꯁꯦꯟꯇꯔ ꯑꯁꯤꯗꯒꯤ ꯐꯪꯕ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡꯏꯟꯅ ꯑꯈꯥ ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯅꯣꯡ ꯆꯨꯒꯗꯧꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡ ꯑꯗꯨꯗꯤ ꯇꯃꯦꯡꯂꯣꯡ, ꯁꯦꯅꯥꯄꯇꯤ, ꯖꯤꯔꯤꯕꯥꯝ, ꯅꯣꯅꯦ, ꯆꯥꯟꯗꯦꯜ, ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯁꯨꯡ ꯐꯦꯖꯣꯔ ꯗꯤꯁꯇ꯭ꯔꯤꯛꯅꯤ꯫ ꯑꯃꯔꯣꯝꯗ ꯏꯟꯗꯤꯌꯥ ꯃꯦꯠ ꯗꯤꯄꯥꯔꯠꯃꯦꯟꯠ IMDꯒꯤ ꯆꯦꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯍꯌꯦꯡ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔ, ꯀꯦꯔꯂꯥ, ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁ, ꯅꯥꯒꯥꯂꯦꯟ, ꯃꯤꯖꯣꯔꯥꯝ ꯑꯃꯁꯨꯡ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯃꯐꯝꯁꯤꯡꯗ ꯑꯀꯟꯕ ꯅꯣꯡ ꯆꯨꯒꯅꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅ ꯈꯥ ꯊꯪꯕ ꯀꯔꯅꯥꯇꯀꯥ, ꯇꯥꯃꯤꯜ ꯅꯥꯗꯨ, ꯄꯨꯗꯨꯆꯦꯔꯤ ꯑꯃꯁꯨꯡ ꯀꯦꯔꯂꯥꯗ ꯑꯀꯟꯕ ꯅꯣꯡ ꯆꯨꯒꯅꯤ ꯑꯃꯗꯤ ꯒꯦꯡꯇꯣꯛ, ꯋꯦꯁꯠ ꯕꯦꯡꯒꯥꯜ ꯑꯃꯁꯨꯡ ꯑꯣꯗꯤꯁꯥꯒꯤ ꯃꯐꯝꯁꯤꯡꯗ ꯅꯨꯡꯁꯤꯠ ꯌꯥꯎꯅ ꯑꯀꯟꯕ ꯅꯣꯡ ꯆꯨꯒꯅꯤ꯫ ꯃꯍꯧꯁꯥꯗꯒꯤ ꯍꯧꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯦꯔꯥ ꯊꯥ ꯃꯅꯨꯡꯗ ꯃꯌꯥꯏ ꯑꯣꯏꯔꯞꯇꯒꯤ ꯑꯀꯟꯕ ꯅꯣꯡꯖꯨ ꯐꯥꯎꯕ ꯆꯨꯗꯨꯅ ꯂꯥꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯇꯦꯅꯤꯁꯤꯒꯤ ꯑꯦꯛꯁꯄ꯭ꯂꯣꯁꯤꯚ ꯄ꯭ꯂꯥꯟ ꯄꯣꯈꯥꯏꯕꯗ 19 ꯊꯤꯕ ꯈꯪꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯀꯤ ꯇꯦꯅꯤꯁꯤꯗ ꯂꯩꯕ ꯑꯦꯛꯁꯄ꯭ꯂꯣꯁꯤꯚ ꯄ꯭ꯂꯥꯟ ꯑꯃ ꯄꯣꯈꯥꯏꯕꯒꯤ ꯊꯧꯗꯣꯛꯇ ꯃꯤꯑꯣꯏ 19 ꯊꯤꯕ ꯈꯪꯈꯤꯗ꯭ꯔꯦ꯫ ꯊꯤꯕ ꯈꯪꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯁꯤꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯊꯥꯖꯅꯔꯤ꯫ ꯍꯝꯐ꯭ꯔꯤ ꯀꯥꯎꯟꯇꯤꯒꯤ ꯁꯦꯔꯤ ꯀ꯭ꯔꯤꯁ ꯗꯦꯕꯤꯁꯅ ꯍꯥꯏꯈꯤ ꯃꯗꯨꯗꯤ ꯑꯦꯀ꯭ꯌꯨꯔꯦꯠ ꯏꯅꯔꯖꯦꯇꯤꯛ ꯁꯤꯁꯇꯦꯝꯗ ꯊꯣꯛꯈꯤꯕ ꯄꯣꯈꯥꯏꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯧꯗꯣꯛꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯤꯑꯣꯏ ꯀꯌꯥ ꯁꯤꯈ꯭ꯔꯦ ꯍꯥꯏꯕ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯗꯕ ꯇꯥꯔꯕꯁꯨ ꯊꯤꯕ ꯈꯪꯈꯤꯗ꯭ꯔꯤꯕ ꯃꯤꯑꯣꯏ 19 ꯔꯣꯝ ꯁꯤꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯊꯥꯖꯅꯔꯤ꯫ ꯍꯝꯐ꯭ꯔꯤꯒꯤ ꯀꯥꯎꯟꯇꯤꯁꯤꯡꯅ ꯏꯃꯔꯖꯦꯟꯁꯤ ꯃꯦꯅꯦꯖꯃꯦꯟꯠ ꯑꯦꯖꯦꯟꯁꯤꯅ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯃꯤ ꯀꯟꯕ ꯆꯪꯅꯕ ꯍꯣꯠꯅꯕꯗ ꯃꯈꯥ ꯇꯥꯅ ꯄꯣꯈꯥꯏꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯆꯤꯡꯅꯕꯗꯒꯤ ꯊꯧꯗꯣꯛ ꯊꯣꯛꯂꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯅ ꯆꯪꯁꯤꯟꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯔꯤ꯫ ꯂꯩꯉꯥꯛꯅ ꯑꯊꯨꯕꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯅ ꯊꯝꯂꯛꯈ꯭ꯔꯦ꯫ ꯃꯇꯝ ꯁꯥꯡꯅ ꯃꯣꯏꯔꯥꯡ ꯀꯦꯟꯗ꯭ꯔꯒꯤ ꯃꯐꯝ ꯀꯌꯥꯗ ꯊꯛꯅ ꯆꯥꯅꯕ ꯇꯣꯇꯤ ꯏꯁꯤꯡ ꯐꯪꯗꯅ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯩꯉꯥꯛꯅ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯑꯊꯨꯕꯗ ꯏꯁꯤꯡ ꯄꯤꯅꯕ ꯊꯧꯔꯥꯡꯁꯤꯡ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯅ CPI ꯃꯣꯏꯔꯥꯡ ꯂꯣꯀꯦꯜ ꯀꯥꯎꯟꯁꯤꯜꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯀ꯭ꯋꯥꯛꯇꯥ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯒꯤ ꯃꯐꯝ ꯑꯌꯥꯝꯕ, ꯀ꯭ꯋꯥꯛꯇꯥ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯃꯐꯝ ꯑꯌꯥꯝꯕ, ꯇ꯭ꯔꯣꯡꯂꯥꯎꯕꯤ, ꯑꯣꯛꯁꯣꯡꯕꯨꯡ, ꯃꯣꯏꯔꯥꯡ ꯅꯝꯈꯥꯏ, ꯀꯣꯏꯔꯨ, ꯄꯟꯁꯥꯟ, ꯄꯥꯠꯂꯧ, ꯀꯣꯟꯖꯦꯝꯕꯝ ꯑꯃꯁꯨꯡ ꯉꯥꯟꯈꯂꯋꯥꯏ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯃꯇꯝ ꯀꯨꯏꯅ ꯇꯣꯇꯤ ꯏꯁꯤꯡ ꯐꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯗꯝ ꯑꯁꯤꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯏꯁꯤꯡꯒꯤ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤ ꯍꯥꯏꯔꯤ꯫